Mioiba Eikhoina plastic Mapham Chana Loisildabana pollution Toklaknaba Maram Oirakpani Haina Eco Network Manipur ki President Sinthangamba Laisramna Thadorakpa Cherolamana Fongdokkhre Cherolsina Hairoki Plastic Collection Center Mapham Anidagi Taraga Mangarak Suba Oina Environment Kannaba Lubanan Balamdam Ama Oihanabagi Wakalonda Eco Network Manipurna Hairoki Self-Help Group Singamadi Club Singa Kutsam Naduna Lepa Laitana Honaduna Lakliba Asigi Manung Chana Sizinaba Loiraba Plastic ki Potlam Kaya Yumdagi Puthораklaga Lambida Sorokta Turel Khongbal Langthoklamba Haitharamba Kaya Asi Collection Tauraga Amuk Mapung Fana Segregation Tauduna Recycle Taunabagi Tentha Marong Banda Leiba Asok Traders na KZ Olaga Sale Piraga Leibiri Mioiba Eikhoina Plastic Mapham Chana Loisildabana pollution Toklaknaba Maram Oirakpani Hauzikti Sale Onthokpa Yarabanina Plastic Amadi Atai Waste Sing Arembada Manghanbiranu Mapung Fana Segregation Taubiyu Recycle Taunaba Sale Su Onthokpa Environment Su Kanba Lubanan Balamdam Amasu Oihan Asigumma kanaba asi khangminaduna plastic na chingba amot akai mafam chadabada langthoklaroi si Haina Fongdokkhre mafam chana plastic sizinaba khunai ama oiminarasi aduga maru oina plastic mai thabiganu mai thabana cancer fawba nahalakpa yai Haina su Fongdokkhre masi khangbiraga plastic amadi atai waste ki kanaba sing asi miyam chupna khanghanaba mari leinaba department singna chapchana mating pangbiba mathau tai loinana Eco Network Manipurna plastic free oiba Amot akai laitaba lamdam ama oihanna bachang silakliba khongjang asida Manipurgi miyamnasu mating pangbiyu Department khaktana mai pakpa ngamloidabanina aikhoi pumnamaknasu thodang lawminarasi Haina appeal tarakli Taraga mangarak subo environment kanana balu banan malamdam amo oihanna bagi wakalonda Eco Network Manipurna Hairoki Self Group amadi club singa kusam naraga Hana gumna plastic jumdagi plastic sing khongatpa atopa atei garbage sing khongatpa aduga torenda lambida sorokta aitharamba kya khongalakanda madu amona recycle tawnana bagi damak tentha marong bandal leiba asok traders kusinaraga plastic sing recycle tawriba garbage sing recycle tawriba asila khunjangni manung chana ngasisu akhona khongatarpa plastic ki polam sing asok traders kusinna bagi tanja duni aduga asok traders na su keji olaga adugi maman pibiramba adugi program dong ngasi su koi chathajabani Manipur da leiba mya punamang na su hairiba koi plastic sing arembada mangan biranu mafam chadana langthokpa tawbiraganu mafam chana thambirakanda mapung hana segregate tawbiraga amuana recycle tawnana bagi khongthang lamda tangsinminasi paisa su phangba lunan balamdam amasu oiba environment kanbada su saruk yaminaba hairiba kanaba hiram singje ko punna tawminana kanda akoi plastic pollution thokpadagi hananaba akoi khudingmu thodang lawminasi mioiba akoina plastic mafam chana sinaba loram matungda loisildabana maram oraga pollution thoanaba maram oirakpani masi khoi puna khangminar kanda Manipurgi lamlamda leibiriba leka gi club Mairapaidi amadi self help group praja section khudingmana saruk yaminar kanda khoi akanba ihowamu oina plastic free oiba lamdam mu oyanba amor akai leitaba aduga lunan ba lamdam mu oyanba environment kan mada khoi khudingma saruk yaminasi aina haijari